Mamang chahigi May maridagi RBI na piba relief measure gi directive chatnaba hawkre directive asigi matungina tha taranithoi ki loan singba leppa yabagi wapham yaori haina Chief Minister N. Biren Fongdokre, Manipur Legislative Assembly gi ngasi fam kiba mifamda wangkai AC gi MLA Thangjam Arun Gomarna pukhatlakiba calling attention gi paukhum piraduna Chief Minister na RBI gi guideline da loan gi senfam loina kokhanbagi provision di yaude State desu senfam mayam adu singba ngamloidabanina haujik Kanabada yaudri haiki. Manipur Langagna mamang chahigi June kunipanda notice ama thokduna state sida hingsana sokhale haina lauthokrabani irang manungda thatarani thoi loan singdaba haina RBI gi rule the lady loan singba lepagi matam chatliba chahi asigi March thada loirani hairiba matam asi amukkasu sangtoknaba RBI da hainari maramasina loan laukiba miyoi singna mamang chahigi September kun fawba che changa loinana application bank singda pisinaba haikiba laikre ahum laksuba oina March kunipan fawba sangtoktuna marileneba che chang amadi application sing pishin binaba Chief Minister na house ki kothang da appeal tawki calling attention to the Saruk Yarduna Kangabog AC ki MLA Okram Surjakumar na haujik thokliba irang asina maram oiraga gross state domestic product GSDP ki madangda house da pukhatlakiba wapham gi paukhum finance ki fam puriba Chief Minister na house da thamkibada haujik fawbada lupa crore 2 rom gi GSDP da handarakle Private sector singidi mathang chahida khangani haujik tongan ba department singisu survey kan chathari survey loireba matung private sector gi GSDP asi kaya yamna hanthai haiba khangmangam gani haina house thamki bank ki loan loriba tawriba any private oiro adu government gi oiro any mayam da ina khang pau pijaningi si ani raksu khoi notice thokre hujik amuk madai da khoi gi loina tawroktabadagi huji another March ki tarik kunmari bhawa khoi madug any grievances ai lupa suglori singmang amre sumai tawi sini sini ab detail me amse ai gi concern bank se chapiraga madugi grievances me amlu thambira kanda maximum help taunanaba RBI gi lairiba hanasu already mogi rule chama dum legislation aduna madu huji bhawa chapidriba loni singna bank ma gi concern banks da chalaga madugi mayam tana biu Uski waiving to bogi, Kaubogi Kotogi do Madumakti RBI ki provision the Lake the Banina, Duga Madu Mayam Punamuktu state, Punamanga Luina, said Gomena Singbusunga Moida Banina, Madugi to Husi Kanaba the Yaudri, Aduga relax on about Tihan Danaba, interest Tihan Danaba, Madugi Amama, Pudanaba Dugundi, Kan Honazari, Hagan at Mina, Tame.